ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯩꯒꯤ ꯒ꯭ꯔꯤꯇꯤꯅꯦꯁ ꯃꯌꯥꯝꯗꯨꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝꯅ ꯒ꯭ꯌꯥꯎꯁ ꯑꯪꯒ꯭ꯔꯦꯖ ꯑꯃꯒ ꯑꯃꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯔꯤꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯆꯠꯅꯕꯒꯤ ꯑꯣꯏꯔꯤꯕ ꯑꯁꯤ unjust societies only yoga, concentration, believe on God, nature Shiva, mere Shiva, mere mere relations, humanity relations, irrespective of caste, creed, religions, belongingness, all in about humanity depends on God. Ano fazendo ba? Ano ba? Hindi. Yes. Wala si. Puling ko mo ga kuat sila. O pwede mo ito sa sila. Yes. Then again, puling ko kasi sa ano. Gambaga ng kuat na may tabiwa. Otherwise, close and hold your ankle joint of light. Yes. Very good. Their body. Yes. Please maintain some seconds. Malemgi atai mapham shingda pangthoknabugum nipan suba International Yoga Day gi tharam Manipur gi tongan-tonganba mapham shingda pangthoknakhre kunai asida hojik thokliba charangnaba sing yoga gi achoba saruk ama oiriba humanity gi matingna kokhanba ngamgani haina Manipur gi Chief Minister N Birena phongdokre ngasi ayuk Directorate of Ayush Manipur State Ayush Society na Directorate of Youth Affairs and Sports ka khusam naduna Kumal Lampaki Indoor Stadium da Manipur gi Chief Minister N Biren Cabinet Minister amasung MLA Singh amadi lenga ki makok thongba official kaya yauna International Day of Yoga gi thoram mapung fana pangthoki Yoga for Humanity haiba theme da pangthoke ba thoram aduda yoga gi tongan-tonganba asana singi demonstration Chief Minister N Biren na luchingduna pangthoki thoram adugi mari lenena Chief Minister N Biren na hai Yoga gi kanaba sing asi yamna pak chawi yoga gi sajal asina miyoiba gi haksangda immune system kat khananba amadi puning hakchang santi leina thamba ngamlibani masama u faba ishorbu nakna chatpa miyoina kanagumba amatabu fatana yengde maram aduna lamdam asagi miyamna nongmagi manungda ngai haktang oirabasu yoga sanabagi hainabi thamsi masina ekhoi masal gi marakta discipline leiba amasung humanity gi fazaraba machat adu sakatpa ngamgani kunai asada miyoiba ama oina hingminnariba ekhoi masal gi marakta amana amabu respect tawnaraba masung anem awangi wakal thaduk narabadi ekoi gi khunai asi mangzal thaba ngamgani COVID-19 laichut ki matamda lamdam asigi miyamna utkiba discipline adumagna laichut adubu mati maichiba piba ngamkibani aduguma makhal gi discipline adu matam pumbada loinarabadi apunbagi saktam ama sagatpada hena mathau hapkani malingi lebak cham hufudra mangana sogaliba yoga gi nungda cheliba ichel adu mamut tana khangnaba honarabadi ingtapa amasung afaba khunai ama sagatpada laina thokani hainasu Chief Minister N Birena makatana phongdoki